ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕꯁꯤꯡ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯃꯁꯤꯒꯤ 61 ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯁꯥ ꯐꯕ ꯍꯥꯏꯕꯁꯤꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤ ꯑꯆꯧꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯁꯥ ꯐꯠꯇꯅ ꯏꯁꯥ ꯐꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯒꯗꯕꯅꯤ ꯃꯇꯝ ꯆꯥꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯍꯧꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯍꯟꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯛꯂꯤ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯉꯁꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁꯠ ꯒꯣꯀꯨꯜ ꯑꯊꯣꯛꯄꯝ ꯋꯥꯔꯤ ꯁꯥꯕꯤꯔꯤꯕ ꯁꯥꯄꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯉꯁꯤꯒꯤ 61 ꯁꯨꯕ ꯇꯥꯡꯀꯛꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯨꯖꯔꯛꯂꯤꯕ ꯃꯤꯁꯛꯁꯤ ꯑꯩꯈꯣꯏ ꯃꯃꯤꯡꯇꯪ ꯇꯥꯕꯗ ꯃꯃꯤꯡ ꯇꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯁꯛ ꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯈꯪꯗ ꯈꯪꯅꯔꯒꯗꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯌꯥꯝ ꯄꯤꯛꯆꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯄꯔ ꯁ꯭ꯇꯥꯔ ꯑꯃꯈꯛꯅꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯅ ngasi unajanabagidamakta mayamda kudol tamjari Gokul Athokpam Manipur filmgi actor afawba amakakni hana sumangi ladasu yamna fajaba lila kaya mayamda kudol tambiramlaba aduna hauji covid ki khara kom thorakpa lockdown khara kom thorakpa schedule kanna sinba aduga luhong khongdongba matam yamna sinba sida koina sumaina Sharon Kiargi Leitarashi Pukning Wakhal episode sida saruk yabinaba wa khara haibinaba na hairubada hara horo yabiraga matam si pibirakpa sugi matik nungaijai ahanba muktada taramna oksebaga loinana thagasari. Thank you. All India Radio Infal nasu ayakpu Sharon Kiargi mayama ma chatharakpa episode sida handaki episode sida haitare ne ko handaki tanja sida ngakang orbasu adu wakhalon natragana Kayumba Wai Kara Sia Tong Nobagi the Mata Tak Punning Sing Birpa, Sugimati like Pavani, All India Radio in Falbu, Hanigan Tagachari. Kanagadori Basi Huziki, Pukning Wakhalgi Anaba, Mayamna, Bab Amurum Dekta Unaba, Amatam Sana lying Toktaba, Matam Sana lying the Badagi, Okuna Ohening Deba, Nungaitaba, Piba Mayama Yorpa, Sidagi Kazitang Mayam de awareness PVC, Aquina Hibadagi, Tamohina Hibana, Mayam Nehana Tanning Yes, Sidisum Mina Hibado, Mayam the Kazitang Hena Yosin Nabagi the Makta, Quenitamohi Mating Lokjavani, Aduna, Ahan Basida. Koigi hauzik phawgi punsi sida thegna rakhiba pungning wakhalga mari leinaba adum isada aikhoida su adum nungaitaba depress oiba matang adum yawe aduga nakna chana bada sungai thokhiba adum thegna bikhiba leirabra adumata tasena lei haitare even isada sudum thegna khiba adaga leikai gi maruma pang singi atop top khoina urak patarak pa haitare ko mayam thengne hariba sigi pungning wakhal gi anaba na haidraga su problem se mipum khudimak ta dum lei leiba percentage se kitang hena yamba kitang taba do kitang taba singa sina normal oina sum ubai wani aigi wakhaloni ko ai expert makti nate aina sum uzaba da aingon fauzaba khara duni aina sum share tawzabai wani hariba pungning wakhal gi ana se yam seng na har kan karai dagi horke have si doctor sing natagan expert sing na yam baloina haibira aba akoi dum have knowledge khara khara di loi leiraba issue makangni aingon da thengna jerak padi hau ragadi haitare mase depression je karigumba thodok natragana wathok natragana yamna aigi problem mun kha khai tare ko ai ga yamna nakna chamina ba adudagi
ꯑꯩꯒꯤ ꯑꯣꯏꯅꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯔꯨꯕꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯤꯟꯖꯥꯛꯇꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯆꯨꯔꯨꯞꯇ ꯑꯣꯏꯕ ꯀ꯭ꯋꯥꯗ ꯑꯣꯏꯕ ꯗ꯭ꯔꯒꯇ ꯑꯣꯏꯕ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯅ ꯆꯤꯟꯖꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯏꯁꯨꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯦꯟꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯐꯥꯎꯖꯈꯤꯕꯗꯨꯅꯤꯀꯣ ꯏꯁꯥꯗ ꯊꯦꯡꯅꯖꯈꯤꯕꯁꯤ ꯌꯥꯝ ꯍꯥꯔꯠ ꯁꯣꯀꯤꯡ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯗ ꯁꯨꯝ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯆꯠꯂꯨꯔꯒꯁꯨ ꯃꯄꯥꯟ ꯊꯣꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤꯅꯒ ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯁ ꯅꯪꯒꯤ ꯑꯁ ꯚꯥꯏ ꯑꯗꯨꯗꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯦ ꯑꯁ ꯃꯣꯏꯅꯒ ꯑꯩꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯥꯎꯕꯤꯔꯤꯁꯤ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯨꯔꯀꯥꯟꯗ ꯁꯤꯁꯤꯅ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗꯨꯅꯤꯀꯣ ꯍꯦꯟꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯨꯅꯤꯡꯉꯛꯇꯕ ꯑꯗꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃꯗꯒ ꯎꯪꯉꯒ ꯂꯩꯕ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯡꯅꯒꯤ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯊꯦꯡꯅꯈꯤ ꯑꯗꯒꯤ ꯂꯥꯁꯇ ꯑꯩꯅ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯏꯁꯥ ꯏꯊꯟꯇ ꯑꯣꯚꯔꯀꯝ ꯇꯧꯔꯀꯥꯟꯗ ꯃꯥꯌꯣꯛꯅꯔꯛꯑꯀꯥꯟꯗ ꯃꯗꯨ ꯊꯦꯡꯅꯔꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯞꯅ ꯁꯣꯜꯚ ꯇꯧꯈꯤꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥꯕꯁꯤ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯄꯣꯝꯕꯒꯨꯝꯕ ꯅꯠꯇꯅ ꯊꯛꯂꯥꯎ ꯎꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯍꯦꯕꯤꯌꯔꯁꯤꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯃꯥ ꯅꯍꯥꯟꯈꯩ ꯇꯧꯔꯝꯃꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯁꯤ ꯈꯪꯉꯦ ꯏꯚꯟ ꯑꯩꯒꯤ ꯏꯃꯥꯅꯐꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯁꯦ ꯑꯩꯉꯣꯟꯗ ꯍꯪꯈꯤꯕ ꯏꯃꯥꯁꯦ ꯌꯥꯝꯁꯨ ꯈꯪꯒꯜꯂꯤꯗ ꯈꯪꯒꯜꯂꯦꯕ ꯑꯗꯣ ꯑꯩꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦꯁꯦ ꯑꯩꯁꯦ ꯑꯗꯨꯗ ꯇꯞꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯁꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯣꯚꯔꯀꯝ ꯇꯧꯔꯀꯥꯟꯗ ꯈꯟꯇꯣꯛꯑꯒ ꯑꯗ ꯃꯤ ꯍꯦꯟꯅ ꯄꯨꯟꯕ ꯃꯁꯤ ꯅꯥꯏꯇꯣꯝ ꯂꯩꯔꯤꯉꯩ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯊꯟꯇ ꯂꯩꯔꯤꯉꯩ ꯍꯦꯜꯂꯦ ꯃꯤ ꯃꯔꯛꯇ ꯁꯨꯝ ꯄꯨꯟꯕ ꯃꯤ ꯃꯔꯛ ꯄꯨꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯌꯥꯝ ꯌꯧ ꯄꯨꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕꯤꯗ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯒꯦꯝ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯝ ꯑꯣꯏꯔꯁꯨ ꯁꯨꯝ ꯅꯣꯛꯃꯤꯟꯅꯕ ꯌꯥꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯗ ꯁꯨꯝ ꯄꯨꯜꯂꯀꯥꯟꯗꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯔꯛꯑꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗꯕꯨ ꯑꯣꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯂꯤꯕ ꯑꯦꯛꯇꯤꯡꯒꯤ ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁꯨꯝꯕ ꯀꯥꯏꯅ ꯁꯨꯝ ꯅꯩꯅꯔꯀꯥꯟꯗ ꯇꯞꯅ ꯑꯦꯚꯣꯏꯗ ꯇꯧꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯑꯅꯥꯕꯁꯦ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯀꯤ ꯃꯤꯑꯣꯏ ꯈꯛ ꯅꯠꯇꯕ ꯍꯤꯗꯥꯛ ꯈꯛ ꯅꯠꯇꯕ ꯑꯗꯨꯒ ꯗꯣꯛꯇꯔ ꯈꯛ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯆꯪꯉꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯅ ꯉꯁꯥꯏ ꯗꯣꯛꯇꯔ ꯃꯌꯥꯝ ꯂꯩꯕ ꯑꯅꯥꯕ ꯃꯔꯛꯇ ꯂꯩꯁꯤꯜꯂꯒꯁꯨ ꯌꯦꯡꯐꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤ ꯈꯔꯁꯨ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯣꯏ ꯇꯧꯅꯤꯗ ꯇꯥꯛꯄꯤꯔꯤꯗꯨꯃ ꯑꯗꯨꯒ ꯃꯊꯪ ꯈꯟꯅꯖꯅꯤꯡꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯗꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯛꯇꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯑꯅꯥꯕ ꯑꯃ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯣꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯂꯥꯌꯦꯡꯕ ꯆꯠꯇꯕꯁꯦ ꯍꯥꯏꯗꯤ ꯌꯦꯡꯉꯨꯁꯤꯅ ꯍꯥꯏꯔꯒꯁꯨ ꯑꯩ ꯉꯥꯎꯖꯅ ꯅꯣꯏꯅ ꯑꯉꯥꯎꯕ ꯗꯣꯛꯇꯔ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯅ ꯀꯩ ꯍꯥꯏꯅꯒꯦꯅꯦꯅ ꯏꯃꯨꯡꯅ ꯂꯣꯠꯁꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯁ꯭ꯇꯤꯛꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯀꯤꯕꯁꯦ ꯁꯤ ꯀꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯝꯖꯔꯤꯕ ꯋꯥꯐꯝꯗꯣ ꯑꯗ ꯉꯁꯥꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯑꯗꯨꯒ ꯀꯩꯅꯣ ꯈꯛꯀꯤ ꯅꯠꯇꯅ ꯃꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯊꯕꯛ ꯆꯤꯜꯍꯟꯖꯕ ꯑꯃꯈꯛ ꯆꯪꯉꯦ ꯏꯊꯧ ꯆꯤꯜꯍꯟꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯈ꯭ꯔꯀꯥꯟꯗ ꯅꯥꯊꯩꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗꯈꯔ ꯆꯪꯉꯛꯄ ꯃꯇꯝ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯅꯤꯡꯉꯛꯇꯕ ꯁ꯭ꯇꯤꯛꯃꯥꯁꯤ ꯂꯥꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛꯁꯤꯗꯩꯁꯤꯗ ꯑꯦꯋꯦꯔꯅꯦꯁ ꯑꯃꯈꯛꯇꯤ ꯌꯥꯝꯗꯤ ꯆꯪꯉꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯃꯛꯅꯕꯨ ꯒꯣꯔꯃꯦꯟꯠꯅ ꯇꯣꯉꯥꯟꯕ ꯑꯗꯩ ꯗꯣꯛꯇꯔꯁꯤꯡ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯇꯧꯅꯔꯤꯀꯣ ꯑꯗꯨꯏꯁꯨ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯅ ꯀꯌꯥ ꯌꯥꯝꯅ ꯋꯥꯛ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯌꯥ ꯌꯥꯝꯅ ꯐꯪꯍꯜꯂꯒꯦ ꯍꯥꯏꯕꯗꯨꯃꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯨ ꯌꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯃꯁꯥ ꯃꯊꯟꯇ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕ꯭ꯔꯥ ꯀꯥꯏ ꯈꯜꯂꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯈꯜꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯏꯚꯟ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩ ꯅꯠꯇꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩ ꯏꯆꯥ 3 ꯁꯨꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ 2ꯁꯦ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯇꯥꯃꯣ ꯗꯣꯛꯇꯔ ꯂꯦꯅꯤꯟꯁꯦ ꯃꯥꯏ ꯃꯅꯥꯛꯇꯒ ꯄꯨꯔꯒ ꯑꯩꯅ ꯇꯥꯃꯣ ꯑꯩ ꯏꯆꯥꯁꯦ ꯑꯩ ꯏꯆꯥꯟꯗꯨ ꯉꯥꯎꯕ ꯅꯠꯇꯦꯕ ꯑꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅ ꯑꯗꯒꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯑꯗꯨꯒ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩ ꯇꯧꯁꯜꯂꯒꯗꯤ ꯍꯦꯟꯅ ꯐꯒꯗꯒꯦ ꯀꯥꯏꯁꯦ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥ ꯑꯃ ꯑꯣꯏꯅꯒ ꯑꯩꯅꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯁꯤꯒꯤ ꯀꯤꯌꯔ ꯂꯥꯛꯄ ꯀꯤꯌꯔꯗꯒꯤ ꯀꯤꯌꯔꯁꯤꯒ ꯁꯤꯌꯔꯁꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯥ ꯄꯄꯥ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯝꯃꯦꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏꯔꯝꯕ ꯑꯣꯔ ꯏꯀꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯍꯥꯏꯔꯗꯤ ꯄꯄꯥ ꯁꯥꯎꯔꯛꯀꯅꯤꯒꯥꯏ ꯈꯟꯕ ꯁꯤ ꯃꯌꯥꯝꯁꯦ ꯀꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯇꯥꯃꯣ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯀꯥꯏꯅ ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯗ ꯇꯧꯋꯦꯕ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯇꯥꯃꯣ ꯑꯩꯁꯦ ꯑꯝꯇ ꯀꯣꯏꯔꯛꯀꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯈꯪꯉꯦ ꯑꯩꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯀꯩꯁꯨ ꯅꯠꯇꯕꯖꯥꯠꯅꯤꯗ ꯀꯥꯏꯅ ꯈꯟꯇꯣꯔꯛꯑꯦꯕꯀꯣ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯃꯁꯤ ꯑꯅꯥꯕ ꯅꯠꯇꯦ ꯑꯅꯥꯕ ꯃꯤꯟꯁ ꯑꯉꯥꯎꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯦꯛ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯧꯅꯒ ꯍꯦꯛꯇ ꯈꯟꯕꯤꯕ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯟ ꯍꯦꯟꯖꯤꯟꯈꯤꯕ ꯑꯦꯟꯖꯥꯏꯇꯤ ꯂꯥꯛꯄ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣꯛꯀꯗꯒꯦ ꯀꯥꯏꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯃꯥꯅ ꯂꯨꯞꯁꯟꯈ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯄ ꯋꯥꯕ ꯃꯤꯑꯣꯏ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯂꯩ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯀꯨꯏꯔꯦ ꯀꯥꯏꯅꯈꯤꯕ ꯍꯥꯏꯗꯤ ꯎꯅꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯁꯤꯗ ꯂꯩꯈꯤꯕ ꯑꯩꯅ ꯋꯥꯔꯤ ꯐꯅꯌꯥꯝ ꯁꯥꯔꯒꯁꯨ ꯒꯥꯏꯗꯤ ꯇꯥꯔꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣꯝꯗ ꯇꯧꯕ ꯑꯗꯨꯝ ꯎꯪꯉꯒ ꯂꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯣꯟꯅ ꯃꯥꯁꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯒ ꯚꯥꯏ ꯑꯩ ꯅꯍꯥꯟꯒꯩ ꯑꯦꯟꯖꯥꯏꯇꯤꯅ ꯀꯨꯏꯔꯦ ꯎꯗꯕ ꯀꯥꯏ ꯍꯥꯏ ꯀꯥꯟꯗ ꯑꯦꯟꯖꯥꯏꯇꯤ ꯅꯥꯔ ꯂꯩꯔꯨꯔꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅꯒ ꯁꯤꯌꯔ ꯇꯧꯔꯝꯃꯦ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯤꯜꯍꯟꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯏꯊꯧ ꯑꯃ ꯊꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯈꯛ ꯁꯨꯝ ꯊꯝꯀꯥꯟꯗ ꯃꯉꯣꯟꯗ ꯑꯗꯨꯗꯣ ꯁꯤ ꯇꯧꯔꯒꯗꯤ ꯀꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕꯤꯕꯁꯤꯡꯁꯤꯅꯁꯨ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯈꯩ ꯑꯩ ꯏꯆꯥꯁꯦ ꯈꯤꯇꯪ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯅꯥꯎꯁꯦ ꯑꯩ ꯃꯔꯨꯞꯁꯦ ꯑꯩ ꯃꯄꯥꯡꯁꯦ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯈꯤꯇꯪ ꯃꯉꯣꯟꯗꯒ ꯁꯨꯝ ꯈꯤꯇꯪ ꯀꯩꯅꯣꯒ ꯇꯧꯕꯁꯨ ꯍꯦꯟꯅ ꯄꯥꯝꯕꯅꯦꯕ ꯑꯗꯨꯕꯨ ꯅꯪ ꯅꯍꯥꯟꯈꯩ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯅꯪꯒꯤ ꯊꯧꯗꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯦꯅꯦꯅ ꯑꯗꯣꯝꯗ ꯁꯤꯌꯔ ꯇꯧꯕꯤꯕꯗꯤ ꯅꯠꯇꯕ ꯄꯨꯟꯕꯤꯔꯒ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯁꯤꯔꯥ ꯀꯥꯏꯅꯒ ꯇꯣꯄꯤꯛꯇꯤ ꯑꯇꯣꯞꯄ ꯑꯣꯏꯍꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒ ꯄꯨꯟꯕꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯐꯦꯃꯤꯂꯤꯁꯦ ꯃꯥꯁꯦ ꯂꯩꯔꯦ ꯀꯥꯏꯅ ꯂꯥꯎꯅꯦ ꯀꯥꯏ ꯀꯧꯊꯣꯛꯑꯒ ꯊꯕꯛ ꯑꯃ ꯄꯥꯈꯣꯟ ꯑꯃ ꯍꯦꯛ ꯁꯤꯕꯤꯕ ꯇꯧꯔꯒꯗꯤ ꯈꯤꯇꯪꯃꯛꯇꯤ ꯀꯥꯎꯍꯟꯕꯗꯣ ꯈꯤꯇꯪꯃꯛꯇꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯃꯛꯇꯤ ꯍꯟꯊꯒꯗ꯭ꯔꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯤꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯛꯀꯗꯧꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯣꯛꯗꯥꯎꯟꯒꯤ ꯑꯗꯒꯤ ꯀꯤꯕ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯦꯡꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯕꯝꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯍꯣꯡꯍꯟꯕ ꯀꯔꯤ ꯎꯕꯤ ꯑꯍꯣꯡ ꯃꯁꯤ ꯃꯦꯛꯁꯤꯃꯝ ꯑꯩꯕꯨꯗꯤ ꯀꯩꯝ ꯈꯟꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯑꯗꯣ ꯁꯤꯁꯤꯃꯛꯅ ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯗꯒꯦꯅ ꯑꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯍꯛꯆꯤꯟꯅ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯈꯟꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯇꯧꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯟ ꯊꯨꯝ ꯋꯥꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯍꯥꯇꯦ ꯅꯣꯡꯃꯒꯤ ꯈꯔ ꯇꯥꯟꯖꯔꯒ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯑꯣꯏꯔꯤꯕ ꯄꯤꯄꯜꯁꯤꯡꯁꯤꯗꯗꯤ ꯃꯈꯣꯏꯗꯗꯤ ꯌꯥꯝ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯄꯤꯈ꯭ꯔꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯁꯤꯗ ꯂꯥꯏꯅꯥꯗꯨꯗꯒꯤ ꯀꯟꯅꯅꯕ ꯆꯪꯗꯅꯕ ꯉꯥꯛꯊꯣꯛꯅꯕ ꯀꯩꯒꯤꯗꯃꯛꯇꯅꯣ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯍꯥꯏꯗꯤ ꯍꯤꯡꯉꯀꯥꯟꯗ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅꯦ ꯂꯨꯔꯤꯗꯨꯗꯤ ꯁꯔꯚꯥꯏꯚꯦꯜꯗꯨꯅꯦꯕ ꯑꯗꯣ ꯑꯗꯨ ꯍꯤꯡꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯝꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯀꯌꯥ ꯑꯃꯗꯤ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯗꯣ ꯁꯤꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨꯅ ꯁꯤꯕ ꯑꯃ ꯑꯣꯔ ꯉꯁꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯅꯕꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯃꯤꯟꯁꯇꯨꯁꯨ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯂꯩꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯩꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯛꯁꯤꯃꯝ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯩꯀꯥꯏꯗꯒ ꯇꯧꯕꯁꯨ ꯆꯪꯀꯅꯨ ꯀꯣꯟꯊꯣꯡꯒꯁꯦ ꯂꯣꯟꯁꯤꯜꯂ ꯊꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯄꯣꯠ ꯑꯃꯒ ꯁꯨꯝ ꯀꯩꯅꯣꯃ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯄꯣꯠ ꯑꯃꯒ ꯋꯥꯏꯔꯒꯁꯨ ꯀꯥꯏ ꯏꯁꯤꯡꯁꯤꯗ ꯊꯥꯗꯕꯤꯔꯝꯃꯨ ꯀꯥꯏ ꯂꯩꯌꯦꯕ ꯁꯤꯒꯨꯝꯕꯁꯦ ꯀꯥ ꯍꯦꯟꯅ ꯀꯤꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯁꯨꯝ ꯈꯜꯂꯤꯅꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯦꯅꯤꯇꯥꯏꯖꯔ ꯑꯣꯏꯕ ꯄꯣꯠ ꯑꯝꯇꯗꯤ ꯀꯥꯞꯁꯜꯂꯨꯗꯦ ꯁꯤꯗꯤ ꯇꯥꯞ ꯄꯪꯄꯥꯏ ꯄꯥꯏꯅꯩ ꯃꯦꯛꯁꯤꯃꯝ ꯀꯣ ꯍꯣꯏ ꯑꯗꯨ ꯁꯨꯝ ꯌꯥꯎꯔꯤꯕꯅꯦ ꯑꯗꯣ
moise ado magi do kahe na ma kibam thokpagi changdi kahe na ma kisalije moda kainom di leirabni ga ithandaga di sum khanba ko ado sigumba se maximum antaki covid-19 gi chahi amamuki lockdown lakpa adagi unlock laga su kaino toriba myam singa se an oi daba ado masigi chaithing sidi khara dum thengnarani ena dum khale thengnarani adi khangko ko posya do covid-19 je fana yamna vaccine puthu ena haraga su puthokpa numita natragana one time tika ka kyuma numita prithvi degi mutkhini haini ngai su leite tanako ado kai condition la kadage habdu budi khangde adu masigi kaino sidi chaithing sidi dum koi khara dum phangam gani na khale adu bo khoi yam aina mayam da appeal tawjaningi di yam kanna khoi hoi section si covid-19 dagi section tawrang sarkana amadi tongan ba doctor experts sing na pdbc khoi ngana sasi tawbadabu madudagi ka hena ki da kisan gi dana kaino ma leibudu su phatte khoi yam kaino ina su logum si hena maina ina thamjaning aduga amana koi puning wakhal gi anaba sing si pokhalakpada yam chawba mateng pangba amana nisa si oibra na khan yu thakpadai thadokpa ngamdraga withdrawal lakpa de atopa laina oiraga su aduduna tawhaningdaba sulam tu eduna nisa naha sing sine am kanna sijinnarakpa sida khajiktang appeal amtang sidai khatang lapthongna yam sing har kan da ina sai quite first to budi thamjabado masagi puning wakhal gi depression gi ji tongan ba horukpham leifam thu e haije de nisa da gi oibe ai kana gumba mana magi aim and ambition to kairak padagi oibe ai kana gumba na magi no shibagi kai tarin au mai kai no dugi wane ado nisa gi sidi ngasagi nisa da lupsan gi sina masini akhoi da am achauba problem amor si addict ko gi matamda akhoi na budi tongan ba rehab mayam ma leire ko ado da thadana makhoi bu counseling tawdana tawraga su one time halakpa matamda ngasagi nisagi pochina tawning da ba thodo he thok taw dinate adubu adugi khayanung da ta khraba mioi kya amasu overcome tawrakanda phaba mioi oikhidaba yawbu sunate yawe adusu adubu aina hygienic yewa famsi kitang nungairakta matamda magi family members sing aduma masana ishana mind control tawbungama aba simadi am phare ko adubu kana gumba mana wakalon hena control to bungam bayai kana gumna ngam khidaba su yarga su koi radio gi falna miam gi damakta su mo makal gi awareness piriba share and care gi masigi kothang dagi tongan ba doctor amadi expert sing lady sing asida masigi program se tabi yorga di na tagana mamangi miam sing adu tabi khargadi koi mayam sing aduna expert sing aduna pi ki ba kaino tu matung ina ai jong tang di doctor magi na ta expert amgi manak chala counseling tau sira ka he khanbi ba adagi magi family sing na su mana ta ho do le ga su maru mapang sing da le kai gi kaino sing da hyper hangbi ba ai sa ji smine to re ne adu da kai ma ikai ni ngai leite akoi ikai roi si to budabu ai nga sa have the environment gi dam ma thau tai hai se sa gi le kai na tra maru mapang sing sina ma khoi da inot happy ra ba kai da wi nang le akoi myam le si di na to dong adu budine yung chado yam nungsiba ngani mane smai do oi laibok thikre koi kaino tawji aphoba masumba doctor leibni nataga si center ma leibni amtang di chala amtang pualaga angang ji smai leib nuai te kaina nuai taba mong sing ji kokno mong da laikai gi maruma pang singi friend circle gi through dagi hygiene biba ma haidi family du khaki na taga masa du khak na control ngamakta mind je ai je smai nang tang unaruge na hayak pang ngamakta matamda akhoi mayam gi support change akhoi mayam na sumateng pangsimina si ai ngamjaba side te ge hai tare chawa thodang lomina se aba pilsi ma tawse yam phase mayam na sungjoi sojana tabiraga in da su oisano aduga naha marakta ahan da su khwaidagi thokpa se depression na henman khibadagi adum kari tawrugano khallaga khoi suicide tawba sigi case am wang petrivi gi oina di second kun khudingi mi amambo suicide ta lei aduna akhoi da su matik saba mi mayam adum yawri ko nungsi nungon gi dei oresu sigi matang sida akhoi leminabani khangde marup mapang sing na lawba yaba aduga isamakna wakhal si nungai raktre hairaga di kari tawjaba yai kari phaubi sai matang sida samlapna khatang thambiro masi mi dugi wakhal budi lei ko aina sa haijaba do akhoi gi manipur da di society bi ki case ambu neme hai tare dinu waina paputa de hai tare mapanda di am tawe sigi pose ai thori ala sibi degi train kugi track de caption bi degi hu sa sibi sumba mai thara ge sijaba sumba gi kese akoi mi pung kudem na loin tare si
ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯗꯒꯤ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩ ꯊꯧ ꯆꯤꯜꯍꯟꯕ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯉꯥꯏꯈꯣꯀꯣ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ one more chance ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯧꯈꯤꯒꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯤꯕ꯭ꯔꯥ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟ ꯄꯣꯠꯇꯦꯕ ꯍꯥꯏꯔꯤꯕ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯥꯗꯤ ꯁꯤꯆꯨꯋꯦꯁꯟꯗ ꯂꯨꯞꯁꯟꯈ꯭ꯔꯕꯅꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯇꯧꯕ ꯉꯝꯃꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯈꯤꯇꯪ ꯍꯦꯛ ꯊꯤꯕ ꯑꯃ ꯌꯥꯎꯔ ꯃꯇꯝꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯀꯩꯅꯣꯗꯒꯤ ꯌꯥꯎꯈꯤꯕ ꯑꯩꯅ ꯅꯪ ꯚꯥꯏ ꯅꯪꯒꯤ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯟꯖꯜꯂꯦ ꯋꯥꯈꯜꯁꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯪ ꯀꯩꯗꯧꯒꯦ ꯑꯗꯨ ꯂꯩ ꯑꯁ ꯅꯨꯡꯉꯥꯏꯕꯗ ꯂꯥꯎꯅ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯀꯥꯏꯅ ꯑꯗꯣꯝ ꯂꯣꯝꯗ ꯑꯣꯏꯅꯒ ꯄ꯭ꯔꯣꯚꯣꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯩ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯇꯥꯟꯅꯔꯒꯕꯨꯗꯤ ꯍꯦꯟꯅꯕꯨꯗꯤ ꯊꯣꯛꯀꯗꯣꯏꯅꯤ ꯇꯥꯟꯅꯕꯤꯕ ꯏꯀꯥꯏꯗꯕ ꯑꯗꯨꯅꯦ ꯈ꯭ꯋꯥꯏ ꯃꯦꯟ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯒꯤ ꯏꯖꯠ ꯁꯣꯛꯀꯗ꯭ꯔꯥ ꯑꯩ ꯏꯃꯨꯡꯗ ꯑꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯀꯤꯔꯦꯛ ꯆꯨꯕ ꯑꯃ ꯌꯥꯎꯔꯦ ꯀꯥꯏ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯀꯩꯅꯣꯝꯅꯦꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯧꯔꯛꯄ ꯊꯝꯖꯩꯁꯦ ꯃꯁꯤ ꯑꯉꯥꯎꯕ ꯅꯠꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯥꯝ ꯀꯥꯟꯗ ꯀꯩ ꯒꯨꯂꯤ ꯆꯥꯁꯤꯒꯦꯅ ꯗꯣꯛꯇꯔꯗ ꯑꯩ ꯄꯨꯛ ꯁꯧꯒꯠꯂꯤ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯡꯂꯦꯟ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯕꯕꯥꯁꯦ ꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯍꯪꯕꯤꯕ ꯃꯥ ꯃꯁꯥ ꯄꯨꯔꯒ ꯍꯪꯉꯨꯗ꯭ꯔꯒꯁꯨ ꯃꯥꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯀꯥꯏꯊꯣꯛꯄꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯁꯤꯗ ꯂꯥꯛꯀꯥꯟꯗ ꯐꯤꯂꯝ ꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯦꯗꯤꯌꯥꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯕ꯭ꯔꯥ ꯂꯧꯋꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯐꯤꯂꯝꯒꯨꯝꯕꯗ ꯑꯗꯒꯤ ꯂꯤꯂꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤꯁꯤꯡꯁꯤ ꯎꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯑꯥꯏꯇꯦꯝꯒꯨꯝꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯚꯥꯏꯌꯣꯂꯦꯟꯠ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯁꯨ ꯎꯠꯄ ꯑꯃ ꯊꯦꯡꯅꯕꯀꯣ ꯑꯗꯨꯅꯁꯨ ꯈꯇꯪ ꯁ꯭ꯇꯤꯒꯃꯥꯁꯤꯅ ꯈꯇꯪ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯥꯅ ꯈꯟꯕ ꯑꯗꯨꯅ ꯍꯣꯂꯤꯋꯨꯗꯀ ꯕꯣꯂꯤꯋꯨꯗꯀꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯕꯣꯂꯤꯋꯨꯗꯀꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯥꯏꯀꯦꯇ꯭ꯔꯤꯁꯁꯤꯡꯁꯤ ꯚꯤꯂꯤꯌꯟꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯑꯅꯥꯕꯁꯤꯡꯁꯤꯗ ꯍꯤꯗꯥꯛ ꯅꯝꯐꯨꯗ ꯀꯥꯞꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯔꯣꯝꯗ ꯎꯍꯟꯕꯒꯤ ꯑꯗꯨꯒ ꯍꯣꯂꯤꯋꯨꯗꯀꯤꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯃꯥꯏꯟꯗꯒ ꯇꯧꯔꯤꯁꯦ ꯂꯥꯏꯅꯥꯁꯤ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯔꯣꯝꯗ ꯁꯤ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯂꯩꯕꯗ ꯑꯊꯤꯕ ꯂꯩꯕꯒꯨꯝ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯗꯤ ꯐꯤꯜꯝꯁꯤꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯤꯒꯃꯥ ꯐꯥꯎꯅꯕ ꯃꯆꯥꯛꯇ ꯅꯝꯕ ꯐꯤꯂꯝ ꯈꯨꯅꯝ ꯑꯃ ꯑꯗꯒꯤ ꯐꯥꯎꯗꯅꯕ ꯑꯁꯤ ꯑꯣꯚꯔꯀꯝ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯁꯨꯃꯥꯏꯅ ꯌꯦꯡꯒꯗꯧꯅꯤ ꯀꯥꯏ ꯃꯦꯁꯦꯖ ꯄꯤꯕ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯂꯩ ꯙꯃꯥ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯐꯤꯂꯝꯁꯤꯁꯨ ꯑꯗꯣ ꯈꯪꯗꯦ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯗꯤꯔꯦꯛꯇꯔꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯀ꯭ꯔꯤꯞꯇꯨꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤda ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯃꯁꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯒꯦꯔꯥ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯀꯔꯞꯁꯟꯒꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯟꯕꯒꯤ ꯑꯣꯏꯒꯦꯔꯥ ꯅꯤꯁꯥꯒꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯃꯦꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯅꯕꯨ ꯑꯣꯏꯒꯦꯔꯥ ꯇꯦꯂꯤꯚꯤꯖꯟ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯠꯅ ꯑꯣꯏꯒꯦꯔꯥ ꯑꯃꯅ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯍꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯑꯆꯧꯕ ꯑꯃꯁꯨ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝ ꯑꯦꯟꯇꯔꯇꯦꯟ ꯈꯛ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯑꯅꯧꯕ ꯇꯥꯝꯗꯕꯨꯗꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯀ ꯍꯥꯏꯔꯀꯥꯟꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯂꯧꯁꯟꯕ ꯍꯩꯕꯗꯨꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯃꯥꯏ ꯈꯨꯍꯥꯠꯁꯦ ꯐꯖꯩꯅ ꯑꯗꯣꯝꯗ ꯆꯠꯂꯒꯗꯤ ꯁꯣꯏꯔꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯆꯨꯔꯨꯞ ꯐꯩꯅ ꯊꯛꯑꯦ ꯐꯖꯩ ꯍꯥꯏꯔꯗꯤ ꯑꯗꯣꯝ ꯆꯠꯂꯒꯗꯤ ꯁꯣꯏꯑꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯑꯃꯗ ꯑꯣꯜꯂꯨꯕꯗꯒꯤ ꯃꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯄꯥꯝꯖꯔꯨꯕꯗꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯕꯅ ꯑꯣꯔ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯑꯅꯤꯗꯨ ꯌꯦꯡꯕꯤꯌꯨꯕ ꯑꯐꯕꯗꯨꯗ ꯆꯠꯀꯗꯧꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯐꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯤꯕ ꯃꯤꯁꯤꯗ ꯃꯤ ꯄꯨꯡ ꯈꯨꯗꯤꯡꯃꯛꯇꯗꯤ ꯁꯤ ꯐꯠꯇ꯭ꯔꯥ ꯁꯤ ꯐꯠꯇ꯭ꯔꯗꯤ ꯍꯥꯏꯔꯨ ꯌꯥꯄꯣꯠꯇꯦ ꯃꯥꯅ ꯀꯥꯎꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦꯁꯦ ꯑꯗꯩꯗꯨꯗ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯐꯖꯩꯌꯦꯅ ꯈꯟꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯥꯏꯠꯇꯨ ꯑꯗꯨꯅ ꯐꯩꯌꯦꯅ ꯈꯟꯈ꯭ꯔꯒ ꯐꯅ ꯑꯣꯏꯈ꯭ꯔꯦ ꯐꯠꯇꯅ ꯎꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯤ ꯐꯖꯩꯅꯦꯅ ꯑꯗꯣꯝꯗ ꯁꯨꯝ ꯐꯖꯕꯅꯦ ꯑꯄꯥꯝꯕꯅꯦꯅ ꯆꯠꯂꯒ ꯂꯧꯔꯒꯗꯤ ꯃꯗꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯉꯥꯡ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯆꯥꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯍꯥꯏꯗꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯅꯥꯎ ꯌꯣꯛꯂꯛꯏ ꯑꯉꯥꯡꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯂꯩꯌꯦ
Jum yokpagi upbringing mana chaurokpagi matung ina mana angang ne di uraga sum lakpa pose mama pa de sum am tam adu ji dum churaga yaudab su natte masi yawe masi sina ayam banen khale adu na khoi huji angang pisang ne togi ba kaw ya da thodok leba churaga leiba hai tare ko masi dum mioi ado sigi effects na maram kana chauro bo dum khar khar leitaw di yaude dum lei adu na makhongdagi di hawe hai tare changise do maraktagi lai jing jisu ke hai tare dum leidi leidoi ne hapsen lagba poro idune ba hela de magi lejaram du trigger to bu sai tane marakki du mane adu maina toro kanda choba volgi oina big problem mon khakne mase akoi pukning wakhal gi kaino se au mase ai nga sa haijabdo khara hena leiba kitang wana leiba leibadi mi pung koning loi leine aina exam am tharo da fail hoiba aina kaino thaba ma apply taro da yarok taba madugi depression adu skeshuna te da khalaga natra miss contest me am thoi is da mai palak pa pak tab sing aduna kari moida kaino legi ta di moi lekai thola roi amona maman pula roi jo de kana social media se troll to bi bana amam ne ba ado khoi dum just isana lokshan madu gi depend yam le adu duna ne isha gi mind je kay am ne isana control to ngam ge je koi swice de sid la adu mi gi on ken ai ha we wale da ina ga sai tamjari du aduna matam su loisalam dina hojik loisalak poina akhoi ki society gi attitude che mental illness ta adu ge stigma doctor gi manak ta sat pada talli ba kholi ba sigi apan ba ma lei ba se si khajik tang kok na ba aroi ba gi appeal haigadra mayam da advice din nate akhoi na advice pi bangam ba gi kaino su leite da isa da kaino te just aina thengnaru ba khara engon da faw ba khar da sum share to ba khaki wa tasengna masigi stigma se aina sai aiji din masi akhoi punna mi amada bur su ai ki imung manung natraga su akhoina thengna bi matam da maje kitang wakhal je kaino hena khanbi bani ko ka khantok bi ba akoi gi di mi na gari kana thaugra ju ka chin ek thijen ba ko ada mami ka mun yanga si je kaino umni ka ha bi bugum ba sigi kaino khok lei ado akoi di adum da chalaga ne na fajaba fashion dauna hai da ne ma di mapangan kan bani ka khan ba dauna mathong na lei bani ka khan ba dauna dab ka khat tawra ba penjaba wa kan ngangjil la ga khoi leidna rickshaw driver na ka nonga tar pamatam bazar kitang ka thiengi ka do ta kumdar ga dei do khana da chaina da launa adu da leiva society dona he u dona ne do even traffic ki yeng se koi traffic light ta light be jo eli thor loren thoba du magi attitude se masi akhoi dum toina thengne hai tare aduna ai gi haijo di ai haibaje ai haiba ai gi ai chidagi hai tare ai have si lok thokraga ai khoi rom da lak tar ga di award lak tar ga di masi loi phane ai tar aduna anaba ma u matam da su lekai ki non to matam da su nuai te na share to bi ba inga sa haija ba do phabarom da ke hai tar de doctor phajana tana bi ba dugum bo u matam da mana doctor ja se adraga na isa du doctor da chala kanda magi condition jing do phajana tambi ba han bada doctor ta matung da compulsory advice kar torokani adu da follow to biba adu matung ina mauna changes khara uruk pi ai anaba ne na nang mayang mana drena khallagadi swais dagi horani ba patient du da hiding asagi kainom to buje da ibani thaba am chouji ka na haga wari sum sabi ba maina torokanda hena layeng budu da mateng pang na bagi wani ko ipung khudi mak na hai tare ne angam ba magi to bom to urum tan da pang bi ba imung manung na lekai na masana control to ga ji kainom to we ai baba ai na ge man da ba ima ai ji smain to we kain khala kan da hai tare share to ner akanda share to ro iba potuna ai cha je mon da no hai ta bom me na hai re ini ko adi akhoi su care am tang to se na care kitang to bi ra ba sai gi share and care hai je topic simag it's a very beautiful ko yam phaje ado sigi follow up torokanda akhoi se yam phaba akhoina changseliba pandam hai tare pukning wakhal gi anaba stigma tholak ka to mayam sing asida is da ko na ba amadi thoning da thodo mayam se koi kitang control to ba amadi phaba oina ba khona mina se ha ba wai se thamjage yam nungai je tabiri ba mayam na su sungsoi soidana hoji ki thambi khriba phaja ba wakhalon appeal mayam do amani dang oira su soidana tabira gadi khajik tang oira ba su hong ba purakadra hai bagi thajaba thamjari sumaina matam pipidana koi nungai ba kana ba wafam kaya ma phongdok piram ba amukan thagasari thank you Manipur gi saknai raba artist
Gokul Athokpam ga Sapam Dorendro ga wari saba sigaloinana tangka kasigi oina thauram tabiram liba singdagi kaina ya thangni jari pinabirasi. Mono kallo wa kalsu